सुजगदबा नोमजगदबा इकोनॉमी अखोय पुरा फेल नि ओइरिसे अदु म्यांग द तौगदबा से सुमस बुद लांथेंगनबो होनगद्रा इचा सु थांगनबगी होनगदा करम कइनोद हिंगो हाबनोबा मणिपुर की नुपी प्रजा मैम से ngasi khoigi imai merai team degi su akhoigi tangkhul gi khoigi taroi singi moigi message lakpadegi ngasi ayuse khoigi hariba mafam sida combing operation ama chatharni haidana tawbirakpa pot tu degi central force tu gi moigi niti niyom myam du yaning de haidana khoigi imai vel singsina sumaina moi ngakthokpagi pot tawbada khoida su pausi yobirakpadegi khoigi imai merai team degi su lakchabani ngasi akhoina hangjaning basi sarkar da ngasi bauta maitai kuki la na tawdana maikai mai chalhandadana loimak torture tawra thamme madu thammaba matung sida amu another ama mung furup amada mu handagi haureiba ngasi thawai gi khulsi gi mafam sida tawreiba mayam se si punamak sida kanana karina kanana tawrakpuno habise yengdagai ngasi akhoi fu defense tawdana akhoi ngak thoksedana leiba sing sida onjan dana ngasi sentence force oiro india lengak poiro state lengak poiro ngasi tawbireiba fibam sing karino haiba mahangjaningeba ngasi akhoi haining badi mitu miran cha singna sungumna another furup ta sumaina sum ta ulai helaga akhoi na sumaina defense to ba khoi dana bombing operation to ni chai sumang kano adu to holanu dana ta thadara ei ba kana na hana horapno haiba du khangi ba mioi ching do phagat piro pungkhan piro haibadi ngasi bauta sakana tabi deba adu ga ngasi akhoi bunga thok chari ba chai su singsidana adu gumba khulai to honbasi kari niyom no ba ngasi pali ba sarkar sibu karamba sarkar no manipur ki sarkar natraga one sided oiba sarkar haiba hangjaninge ba ngasi akhoina haidana leire mimangda dum mafam me 2023 dagi kanana karam torapano susina maram oiraga akhoi punamak se leiba yadre si susi lauthok piyo haiba matamda su center na su tabi de state na su tabi de extend tok dona thamme aduga another furu khudungi manipur haiba lamsida furu myam na telibani 36 furu na telibani mohoi sin sida mohoi na sum tok chat tawra leiraga akhoi na sum leiyo haiba dudi akhoi sum yoiba ama oina ngamaktare aduna ngasi gi rise achumma fire kanana chumma no karana aranba no haiba do thigat piraga chap chaba akhoi gi ain gi oiba law gi oiba action lokhat piu natadana sumain tawdana imai bel myam se sujagadaba nomjagadaba economy akhoi pura fail ni oirise adu myam da tawgadaba se sum bud lanthengna honagadra ichai su thangnabagi honagada karamba kainode hingo haiba no ba manipur gi nupi praja myam se natadana sumaina sum tawragadi akhoi na hajari jini husu panbiri bana ba sarkar masung central sarkar na masigumba thogong se matungda amu handa thon birakanu laliba sakana no habse metha tege khoi na khangaga lakpa ngatani aduna maram oiraga laliba mathakta punishment piyo habse akhoi gi fire ni laliba haiga su moida su afaba le khoi phatte haiba nate laliba khujo khara dudi kari gi dabata thamino ba ngasi ko tu ITLF adu adana le sikari marangi no ba mokhoi na kai khudi mak thinga sum leiraga aduga khoi gi state sarkar masung india sarkar na magi reform wala myam na akhoi rom da sum onjal le sikai marangi no ba kari gi no ba habi yo ba ngasi moina lambi thingman thokbra ba highway se moi thingman thokbra ba akhoi bo aton ka khoi sikari no ba khoi life se highway khudi mak moina thingjan dana thamaga chape kari no uniform le be atra kari no state sarkar le be atra kari no so ko mamyam se tawgada bi tawdraga onjan jaba se masi last one biu matung da ba amu hena tholapa taragadi akhoi leiri ba praja puna magna ne imai bel puna magna khaurak ba matam da di state sarkar musung center sarkar lebang khangoi ha ba se ngasi media gi thong da jari bizani